ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯊꯣꯔꯛꯂꯐꯥꯎ ꯃꯩꯔꯥꯕ ꯂꯤꯟꯗꯥꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯈꯪꯗꯅ ꯃꯥ ꯂꯤꯟꯗꯥꯗ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ꯫ ꯃꯗꯨꯃꯛꯅ ꯂꯤꯟꯗꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯤꯟꯗꯥꯕꯨ ꯌꯦꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯔꯛꯂꯐꯥꯎ ꯃꯩꯔꯥꯕ ꯋꯥ ꯉꯥꯡꯗꯦ꯫ ꯒꯥꯔꯤ ꯃꯅꯥꯛ ꯆꯪꯈꯤꯕꯗꯣ ꯂꯤꯟꯗꯥꯅ ꯁꯥꯎꯔꯪꯅꯅ ꯍꯥꯏꯔꯛꯏ, "ꯅꯪꯉꯣꯟꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯦ, ꯑꯩꯁꯨ ꯑꯩꯒꯤ ꯒꯥꯔꯤ ꯌꯥꯎꯖꯔꯛꯏ"꯫ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯂꯤꯟꯗꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯥ ꯂꯤꯟꯗꯥꯕꯨ ꯊꯤꯟꯒꯦ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯉꯁꯤꯗꯤ ꯂꯤꯟꯗꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥ ꯏꯔꯤꯇꯦꯠ ꯑꯣꯏꯔꯛꯏ꯫ ꯃꯈꯥ ꯇꯥꯅ ꯁꯝꯊꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯍꯥꯡꯅ ꯋꯥꯍꯩꯁꯦ ꯈꯛ ꯍꯥꯏꯔꯝꯃꯤ, "ꯐꯖꯅ ꯆꯠꯂꯣ"꯫ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ꯫ ꯂꯤꯟꯗꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃꯐꯥꯎ ꯉꯥꯏꯗ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯃꯇꯧꯁꯤꯗ ꯂꯤꯟꯗꯥꯗꯤ ꯇꯁꯦꯡꯅ ꯉꯛꯂꯤ꯫ ꯉꯛꯄ ꯍꯥꯏꯕꯕꯨ ꯃꯥ ꯇꯁꯦꯡꯅ ꯉꯛꯂꯤ꯫ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯃꯇꯧꯁꯤꯗ ꯊꯃꯣꯏꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯃꯊꯣꯡ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯃꯣꯏꯗ ꯀꯥꯏꯍꯧꯔꯛꯏ꯫ ꯃꯔꯝ ꯈꯪꯗꯕ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯅ ꯋꯥꯈꯜ ꯊꯃꯣꯏ ꯑꯅꯤꯃꯛ ꯂꯥꯡꯇꯛꯅꯔꯔꯤ꯫ ꯉꯁꯥꯏ ꯂꯥꯏꯖꯅ ꯋꯥꯔꯧꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯣ ꯊꯃꯣꯏꯗ ꯌꯨꯔꯒ ꯂꯩꯍꯧꯔꯤ꯫ ꯄꯦꯟꯗꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯡꯇꯛꯅꯕ ꯏꯍꯨꯜꯗꯤ ꯑꯃꯨꯛꯇꯁꯨ ꯐꯥꯎꯈꯤꯗ꯭ꯔꯤ꯫ ꯉꯔꯥꯡꯗ ꯊꯦꯡꯅꯕꯤ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯃꯥꯕꯨ ꯑꯉꯥꯎꯕ ꯑꯣꯏꯍꯟꯕꯤꯔꯦ꯫ ꯃꯔꯥꯜ ꯂꯩꯔꯨꯕꯅ ꯂꯥꯏꯖꯕꯨ ꯇꯥꯟꯅꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯄꯂꯦꯐꯝ ꯂꯩꯇꯕ ꯋꯥꯈꯜꯗꯨꯅ ꯄꯨꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯤꯌꯣ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯂꯦ꯫ ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅꯁꯨ ꯆꯪꯗꯦ꯫ ꯃꯥꯒꯤꯁꯨ ꯃꯌꯨꯝꯒꯨꯝꯕꯅꯤ꯫ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯂꯒ ꯂꯤꯌꯣꯒꯤ ꯀꯥ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯀꯥꯈꯠꯂꯛꯏ꯫ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯁꯣꯐꯥꯗ ꯐꯝꯂꯤꯕ ꯂꯤꯌꯣꯗ ꯃꯤꯠꯆꯤꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯈꯪꯂꯗꯨꯅ ꯂꯦꯞꯇꯣꯞꯇ ꯌꯦꯡꯂꯝꯕ ꯃꯃꯤꯠꯇꯨ ꯈꯖꯤꯛ ꯊꯩꯗꯣꯔꯛꯂꯒ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "21st ꯁꯦꯟꯆꯨꯔꯤꯒꯤ ꯌꯥꯃꯨꯡ ꯆꯦꯡꯖꯪꯕꯧ, ꯀꯩꯅꯣ ꯇꯧꯔꯛꯂꯤꯕ ꯗ꯭ꯔꯤꯁꯗꯨꯅ"꯫ ꯂꯤꯌꯣꯅ ꯋꯥ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯂꯕꯣꯏ ꯅꯤꯡꯉꯤ꯫ ꯊꯋꯥꯏ ꯋꯥꯕ ꯈꯣꯟꯊꯣꯛꯅ ꯅꯤꯡꯁꯥꯁꯣꯔ ꯑꯃ ꯍꯣꯜꯂꯒ ꯍꯤꯞꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨꯅ ꯂꯤꯌꯣꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, "ꯁꯥꯎꯈ꯭ꯔꯦ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯟꯗꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯂꯤꯌꯣꯗ ꯏ ꯀꯥꯔꯛꯏ꯫ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯏꯁꯧꯗ ꯂꯥꯡ ꯂꯩꯔꯕ ꯅꯨꯄꯤꯗꯨꯗ ꯑꯗꯨꯕꯨ ꯑꯅꯧꯕ ꯋꯥꯔꯣ ꯅꯪꯅ ꯁꯤꯐꯧ ꯂꯥꯛꯇꯅ ꯄꯥꯎꯒ ꯇꯝꯃꯔꯤꯁꯦ꯫ ꯃꯩꯔꯥꯕ ꯄꯤꯁꯨꯝꯗꯣ ꯈꯪꯁꯨꯛ ꯁꯨꯛꯆꯤꯟꯅꯔꯒ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯅ? ꯑꯉꯥꯡꯗꯣ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯩꯗꯤ"꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯤꯌꯣꯗꯣ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ꯫ ꯑꯦꯟꯇꯤꯅꯥ ꯋꯥꯡꯈ꯭ꯔꯕ ꯅꯨꯄꯥꯅꯤ꯫ ꯆꯦꯅꯦꯜꯗꯨ ꯁꯠ ꯍꯦꯛꯇ ꯐꯥꯖꯤꯟꯈꯤ꯫ ꯑꯇꯩ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯒ ꯑꯉꯥꯡ ꯍꯥꯏꯔꯛꯄꯗꯨꯗ ꯂꯛꯅꯔꯛꯏ꯫ "ꯁꯦꯁ, ꯑꯉꯥꯡ ꯌꯧꯈ꯭ꯔꯦꯀꯣ ꯃꯤꯗꯤ꯫ ꯀꯌꯥꯃꯨꯛ ꯌꯥꯝ ꯍꯟꯅꯔꯗꯅ ꯑꯉꯥꯡ ꯀꯧꯈ꯭ꯔꯤꯅꯣ"꯫ "ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯃꯥꯏꯒꯥꯏꯁꯦ ꯍꯦꯛꯇ ꯌꯥꯗꯦꯕ, ꯅꯨꯡꯁꯤꯕ ꯃꯤꯡ ꯍꯦꯛꯇ ꯅꯞꯁꯤꯜꯂꯦ ꯑꯗꯨꯅꯤ"꯫ "ꯑꯁ, ꯍꯧꯖꯤꯛ ꯋꯥꯊꯤꯒꯤ ꯃꯇꯝ ꯅꯠꯇꯦ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ, ꯌꯥꯝ ꯁꯥꯎꯈ꯭ꯔꯦ"꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯤꯌꯣꯗꯣ ꯂꯦꯞꯇꯣꯞ ꯈꯨꯝꯖꯤꯜꯂꯒ ꯃꯩꯔꯥꯕꯗ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯐꯦꯛ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯃꯣ ꯍꯥꯏꯔꯒ ꯔꯨꯜ ꯅꯝꯕꯔ 1 ꯏꯒꯅꯣꯔ ꯇꯧꯔꯒ ꯀꯔꯤ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨꯔꯒꯦ"꯫ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯁꯥꯎꯅ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯃꯣꯟ ꯑꯃ ꯇꯥꯞ ꯄꯥꯏꯔꯒ ꯂꯤꯌꯣꯗ ꯂꯪꯉꯛꯏ꯫ ꯑꯃꯗꯨꯁꯨ ꯅꯣꯛꯂꯤ, ꯑꯗꯨꯕꯨ ꯃꯤꯀꯨꯞꯇ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯤꯌꯣꯅ ꯐꯖꯅ ꯍꯪꯂꯛꯏ, "ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ"꯫ ꯋꯥꯍꯪꯗꯣ ꯄꯥꯎꯈꯨꯝ ꯍꯦꯛ ꯄꯤꯒꯦ ꯉꯝꯗꯦ꯫ ꯂꯤꯌꯣꯅ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤ ꯈꯪꯕꯅ ꯍꯥꯏꯕꯁꯨ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯕꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯇꯞꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯤꯌꯣꯗꯣ ꯃꯩꯔꯥꯕꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯁꯤꯒꯦ ꯁꯤꯈ꯭ꯔꯣ, ꯊꯧꯔꯤꯗꯣ ꯑꯩ ꯉꯝꯃꯒꯦ"꯫ ꯋꯥꯗꯣ ꯃꯩꯔꯥꯕꯗ ꯆꯪꯗꯦ꯫ ꯃꯥ ꯃꯊꯥ ꯁꯥꯅ ꯃꯀꯣꯛꯇꯣ ꯒ꯭ꯔꯣ ꯍꯣꯠꯂꯒ ꯂꯩ꯫ ꯂꯤꯟꯗꯥꯅ ꯁꯥꯎꯈꯤꯕꯗ ꯑꯗꯨꯛ ꯊꯤꯅ ꯃꯊꯥ ꯁꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯁꯥꯎꯈꯤꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯃꯥ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ꯫ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯁꯨ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯧꯗꯨꯗ ꯂꯤꯌꯣꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯛ ꯍꯥꯛꯅ ꯋꯥꯔꯧ ꯄꯨꯛꯂꯧ ꯆꯥꯎꯕ ꯑꯉꯥꯡꯗꯤ ꯃꯥꯟꯗꯦ꯫ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯊꯦꯝꯃꯨ꯫ ꯃꯗꯨꯒꯤ ꯂꯤꯟꯗꯥ ꯍꯥꯏꯕ ꯅꯨꯄꯤꯗꯨꯃ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ꯫ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯃꯥꯅ ꯑꯍꯜꯗꯨꯗ ꯉꯥꯡꯉꯤꯗꯨꯕꯣ"꯫ ꯃꯩꯔꯥꯕ ꯈꯨꯝꯗꯦ꯫ ꯂꯤꯟꯗꯥꯕꯨ ꯆꯩꯔꯕꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇ꯭ꯔꯕꯗꯨꯗ ꯂꯤꯌꯣ ꯍꯥꯏꯐꯦꯠ ꯇꯤꯡꯉꯛꯏ꯫
ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯌꯨꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕꯗꯣ ꯃꯤꯃꯥꯡ ꯊꯣꯛꯂꯦꯅꯦ ꯃꯔꯛꯁꯤꯗ ꯅꯪꯁꯨ ꯑꯃꯅꯤ ꯑꯩ ꯑꯣꯏꯔꯗꯤ ꯂꯥꯏꯁꯤꯅ ꯈꯨꯄꯥꯛꯅ ꯊꯥꯗ꯭ꯔꯤꯉꯩ ꯑꯩ ꯑꯣꯏꯅ ꯊꯥꯖꯤꯟꯒꯗꯝꯅꯤ ꯅꯅꯦꯝꯄꯣꯛꯇ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯂꯒ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩꯕꯅꯦꯕ ꯍꯥ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩ ꯄꯔꯦꯡꯗꯨꯗ ꯃꯩꯔꯥꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯤꯌꯣꯁꯨ ꯅꯣꯛꯅꯤꯡꯂꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯣꯛꯄꯗꯣ ꯈꯪꯖꯤꯟꯈ꯭ꯔꯦ ꯂꯤꯌꯣꯅ ꯈꯪꯉꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤ ꯋꯥꯉꯥꯡ ꯍꯩꯇꯦ ꯃꯤꯅꯨꯡꯁꯤ ꯋꯥꯠꯅ ꯌꯣꯜꯂꯛꯄ ꯑꯣꯏꯕꯅ ꯃꯤ ꯑꯃꯗ ꯀꯔꯤ ꯍꯋꯥꯏ ꯁꯤꯖꯤꯟꯅꯔꯒ ꯊꯃꯣꯏꯒꯤ ꯐꯖꯕꯗꯣ ꯃꯁꯛ ꯇꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯁꯤꯃꯁꯨ ꯈꯪꯂꯦ ꯂꯤꯟꯗꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯈꯔꯗꯤ ꯃꯩꯔꯥꯕꯅ ꯎꯕ ꯐꯪꯂꯦ ꯍꯥꯏꯕ ꯋꯥꯈꯜ ꯃꯥꯅꯕꯨ ꯂꯥꯡꯇꯛꯅꯔꯛꯂꯕꯗꯤ ꯃꯐꯝ ꯈꯨꯗꯤꯡ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯍꯥꯏꯅꯕꯗꯨꯅꯤ ꯂꯤꯌꯣꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯉꯁꯥꯏ ꯃꯄꯥꯒ ꯈꯠꯅꯈꯤꯕꯗꯣ ꯀꯥꯎꯈ꯭ꯔꯕꯅꯤ ꯃꯇꯥꯡ ꯆꯥꯅ ꯃꯄꯥꯁꯨ ꯂꯩꯔꯝꯗꯕ ꯃꯇꯝꯅꯤ ꯃꯍꯧꯁꯥꯅ ꯌꯨꯝꯁꯤ ꯃꯤ ꯂꯥꯡꯗꯦ ꯃꯅꯥꯏ ꯃꯁꯤꯟ ꯍꯦꯟꯅ ꯊꯝꯕꯁꯨ ꯅꯠꯇꯦ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯃ ꯑꯅꯤꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯟꯕꯅꯤ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯏ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯊꯦꯝꯃꯨ ꯆꯪꯉꯛꯂꯒ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯌꯥꯝꯕꯣꯡ ꯊꯛꯅꯕ ꯀꯔꯤ ꯁꯦꯝꯃꯛꯎꯒꯦ ꯍꯪꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯗ ꯃꯩꯔꯥꯕ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯀꯣꯛꯁꯤ ꯈꯔ ꯅꯝꯃꯨ ꯂꯥꯎ ꯋꯥꯗꯨ ꯇꯥꯕꯗ ꯊꯦꯝꯃꯨꯡꯗꯨ ꯁꯨꯒꯠꯂꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯥꯁꯨ ꯊꯔꯦꯛ ꯊꯔꯦꯛ ꯂꯥꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯒꯤꯠ ꯐꯝꯊꯩ ꯂꯥꯏꯕꯛꯀ ꯀꯣꯛꯀ ꯇꯥꯏꯅꯕ ꯃꯄꯥꯗꯨ ꯂꯥꯝꯂꯒ ꯃꯈꯨꯠ ꯈꯨꯠꯆꯣꯏꯁꯤꯡꯗꯨꯅ ꯀꯤꯠ ꯀꯤꯠ ꯅꯝꯕ ꯍꯧꯔꯛꯏ ꯃꯩꯔꯥꯕꯁꯨ ꯃꯃꯤꯠꯇꯣ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯊꯦꯝ ꯅꯨꯄꯤ ꯁꯥꯎꯈꯤꯕꯁꯦ ꯀꯃꯥꯏ ꯊꯦꯝꯅꯦ ꯋꯥꯍꯩꯗꯨꯗ ꯊꯦꯝꯃꯨꯡꯗꯣ ꯉꯛꯅ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯂꯕꯁꯨ ꯑꯁꯤꯒꯨꯝꯕ ꯋꯥꯗꯤ ꯅꯣꯡꯃꯇ ꯍꯪꯂꯛꯇ꯭ꯔꯤꯕ ꯑꯣꯏꯕꯅ ꯃꯥ ꯏꯉꯛꯉꯛꯂꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯨꯝꯃꯤ ꯑꯩꯕꯨ ꯅꯨꯄꯤ ꯊꯦꯝꯕꯒꯤ ꯊꯤꯀꯥ ꯄꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯑꯝꯇ ꯁꯤꯡꯒꯜ ꯑꯩꯈꯣꯏꯅꯒ ꯅꯨꯄꯤꯒꯤ ꯋꯥꯔꯤꯒ ꯍꯪꯖꯤꯜꯂꯛꯇꯅ ꯖꯥꯠ ꯖꯥꯠꯅꯦ ꯇꯧꯔꯤꯁꯦ ꯊꯃꯣꯏ ꯀꯟꯈ꯭ꯔꯕ ꯃꯤꯁꯨ ꯂꯩꯕꯖꯥꯠꯅꯤꯀꯣ ꯋꯥꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕ ꯁꯨꯛꯂꯗꯨꯅ ꯊꯦꯝꯃꯨꯡꯗ ꯌꯦꯡꯂꯒ ꯅꯨꯄꯤ ꯊꯦꯝꯕꯒ ꯁꯤꯡꯒꯜ ꯑꯣꯏꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯊꯦꯝꯃꯨꯡ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯌꯥꯝꯕꯨ ꯉꯥꯎꯔꯦ ꯑꯃꯨꯛꯇ ꯉꯥꯡꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯁꯦ ꯄꯥꯕꯨꯡꯒ ꯈꯠꯅꯃꯟꯗꯅ ꯕꯤꯔꯦꯟꯗꯨ ꯂꯩꯈꯥꯏꯔꯕꯣ ꯋꯥꯊꯤ ꯉꯥꯡꯗꯣꯏꯗꯤ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯁꯥꯎꯔꯞ ꯇꯧꯕ ꯈꯣꯟꯊꯣꯛꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯦꯝꯃꯨꯡꯗꯨ ꯑꯃꯨꯛꯀꯁꯨ ꯅꯣꯛꯏ ꯃꯥꯁꯨ ꯑꯉꯥꯡ ꯉꯛꯕꯅꯤꯅ ꯋꯥꯈꯜꯗ ꯂꯩꯕꯁꯤꯡꯗꯨ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯊꯦꯝꯕꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯂꯩ ꯆꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯨꯆꯣ ꯂꯩꯗꯨ ꯎꯕꯗ ꯑꯗꯨꯝ ꯅꯣꯛꯈ꯭ꯔꯗꯧꯅꯤ ꯍꯟꯇꯛꯃꯨꯛꯇꯤ ꯃꯩꯔꯥꯕ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯊꯝꯂꯤꯕ ꯊꯦꯝꯃꯨꯡꯒꯤ ꯈꯨꯠꯇꯨ ꯂꯧꯊꯣꯛꯂꯒ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯅꯣꯛꯄꯅꯣ ꯂꯩꯗꯨ ꯁꯦꯒꯥꯏꯔꯒ ꯃꯥꯏꯗꯒ ꯂꯪꯁꯤꯜꯂꯛꯀꯅꯤ ꯃꯆꯤꯡ ꯑꯃꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯦꯝꯃꯨꯡꯗꯨ ꯅꯣꯛꯊꯣꯔꯛꯏ ꯀꯩꯅꯣ ꯌꯥꯝ ꯁꯥꯊꯤꯕ꯭ꯔꯣ ꯀꯌꯥꯝ ꯆꯥꯎ ꯁꯥꯡꯕ ꯃꯤꯅꯣ ꯌꯥꯝꯃꯨꯡꯗ ꯂꯩꯒ ꯁꯦꯒꯥꯏꯔꯒ ꯂꯪꯁꯤꯟꯕ ꯉꯝꯗꯣꯏꯁꯤꯕꯣ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕꯁꯨ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯀꯌꯥꯝ ꯆꯥꯎꯒꯦ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯥ ꯅꯣꯛꯅꯤꯡꯂꯛꯏ ꯃꯥꯁꯨ ꯅꯣꯛꯃꯤ ꯃꯈꯨꯠꯇ ꯇꯝꯂꯒ ꯍꯥꯏꯔꯛꯏ ꯁꯨꯛꯇ ꯆꯥꯎꯏ ꯑꯗꯨꯕꯨ ꯄꯋꯥꯔ ꯈꯨꯄꯥꯏꯗꯤ ꯍꯛ ꯅꯨꯄꯤꯅꯤ ꯃꯇꯧꯗꯨꯗ ꯊꯦꯝꯃꯨꯡꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯅꯣꯛꯊꯣꯔꯛꯂꯦ ꯅꯣꯛꯎ ꯍꯥꯏꯕ ꯅꯠꯇꯦ ꯀꯃꯥꯏ ꯊꯦꯝꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯔ ꯈꯪꯕ ꯍꯥꯏꯗꯨ ꯊꯣꯛꯂꯦꯅ ꯅꯪꯉꯣꯟꯗ ꯍꯪꯕꯅꯤ ꯂꯤꯌꯣꯗ ꯍꯪꯉꯁꯨ ꯄꯥꯈꯪ ꯀꯣꯟꯁꯦꯡ ꯃꯉꯣꯟꯗ ꯍꯪꯉꯛꯀꯅꯨ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯏꯅꯦ ꯑꯩꯁꯦ ꯁꯥꯔꯣꯡ ꯇꯧꯔꯛꯄꯗꯨꯗ ꯊꯦꯝꯃꯨꯡ ꯅꯣꯛꯄꯗꯨ ꯈꯔ ꯇꯞꯊꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯃꯤ ꯌꯥꯝꯕꯣꯡ ꯁꯨꯝꯗꯧꯕꯅꯤ ꯅꯨꯄꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯀꯥꯕꯛ ꯁꯥꯎꯈꯤꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯩ ꯆꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯨꯆꯣ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕꯒꯤ ꯁ꯭ꯂꯣꯒꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯍꯦꯛꯇ ꯂꯦꯞꯂꯒ ꯂꯩꯔꯨꯆꯣ ꯃꯥꯅ ꯍꯥꯏꯕꯗꯣ ꯃꯩꯔꯥꯕ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤ ꯇꯁꯦꯡꯅ ꯑꯣꯏꯕ ꯌꯥꯗꯧꯕ ꯋꯥ ꯑꯃꯒꯨꯝ ꯊꯦꯝꯃꯨꯡꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯊꯦꯝꯕꯗ ꯊꯣꯛꯑꯔꯣꯏꯗꯕ ꯈꯨꯠꯁꯥꯎꯗ ꯁꯥꯎꯈ꯭ꯔꯗꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨ ꯃꯩꯔꯥꯕ ꯉꯛꯂꯗꯨꯅ ꯋꯥꯗꯨ ꯄꯠꯊꯠꯂꯛꯏ ꯃꯌꯨꯝꯗꯨꯗꯤ ꯀꯩꯗꯧꯕ ꯊꯦꯝꯃꯨꯡꯁꯨ ꯃꯩꯔꯥꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯅꯨꯡꯁꯤꯕꯒꯤ ꯂꯥꯏꯟꯗ ꯍꯣꯟꯇ꯭ꯔꯪ ꯍꯣꯔꯝꯕꯁꯤꯗ ꯃꯥ ꯌꯥꯝ ꯅꯣꯛꯅꯤꯡꯂꯦ ꯅꯣꯛꯄꯗꯨ ꯈꯪꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯌꯨꯝꯗꯕꯨ ꯀꯩꯗꯧꯔꯨꯅꯤ ꯃꯆꯥꯅꯨꯄꯤꯅ ꯌꯥꯗ꯭ꯔꯁꯨ ꯃꯃꯥꯅ ꯌꯥꯔꯗꯤ ꯌꯥꯔꯦ ꯂꯥꯏꯅ ꯄꯤꯕ ꯄ꯭ꯔꯣꯕꯥꯕ ꯑꯃ ꯂꯩꯕꯗꯣ ꯌꯥꯝꯕꯨꯡ ꯈꯪꯗ꯭ꯔꯣ ꯊꯕꯥꯇꯣꯟꯗꯁꯨ ꯃꯃꯥꯅ ꯌꯥꯔꯒ ꯅꯠꯇ꯭ꯔꯣ ꯇꯥ ꯂꯨꯈꯨꯏꯅ ꯕꯂꯥ ꯐꯥꯔꯤꯗꯣ
ꯃꯩꯔꯥꯕꯁꯨ ꯊꯦꯝꯃꯨꯡꯗ ꯄꯩꯅ ꯌꯦꯡꯉꯤ ꯅꯨꯄꯤ ꯁꯥꯎꯕ ꯊꯦꯝꯕꯩ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯪꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯅ ꯌꯥꯝꯕꯨꯡ ꯐꯣꯔꯃꯨꯂꯥꯗꯨꯒꯤ ꯋꯥꯅꯤ ꯀꯥꯟꯗꯦ ꯅꯨꯄꯤ ꯁꯥꯎꯕ ꯊꯦꯝꯕ ꯉꯝꯃꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯃꯃꯥꯗꯨ ꯌꯥꯅꯕ ꯆꯠꯂꯨꯀꯣ ꯃꯃꯥꯅꯕꯨ ꯌꯥꯔꯕ ꯂꯣꯏꯔꯦ ꯂꯣꯏ ꯌꯥꯔꯕꯅꯤ ꯃꯃꯥꯗꯨ ꯍꯥꯟꯅ ꯌꯥꯍꯜꯂꯣ ꯑꯍꯜ ꯁꯥꯒꯠꯇꯅ ꯉꯥꯡꯗꯅ ꯍꯧꯒꯠꯈ꯭ꯔꯦ ꯊꯦꯝꯕꯨꯡꯗꯣ ꯃꯩꯔꯥꯕꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯇꯞꯅ ꯍꯤꯞꯊꯈ꯭ꯔꯦ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯨꯊꯣꯛꯂꯒ ꯑꯣꯏꯕ ꯌꯥꯕꯅ ꯀꯔꯤꯅꯣ ꯌꯥꯗꯕꯅ ꯀꯔꯤꯅꯣ ꯈꯟꯗꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯃꯁꯛ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯅ ꯊꯃꯣꯏꯗ ꯄꯤꯕ ꯆꯩꯅꯥꯁꯤꯗꯤ ꯄ꯭ꯔꯂꯣꯏꯅ ꯀꯩꯗꯧꯔꯨꯅꯤ ꯆꯤꯡꯗ ꯆꯥꯛꯄ ꯂꯥꯝꯕꯩꯅ ꯍꯦꯟꯗꯦ ꯃꯥꯒꯤ ꯃꯩꯆꯥꯛꯇꯒꯤ ꯀꯔꯤꯒꯤꯗꯃꯛ ꯃꯥꯕꯨ ꯑꯁꯨꯛ ꯂꯨꯅ ꯈꯜꯂꯨꯕꯅꯣ ꯊꯃꯣꯏ ꯑꯅꯤꯕꯨ ꯁꯝꯖꯤꯟꯅꯅꯕ ꯈꯨꯠꯂꯥꯏ ꯑꯣꯏꯔꯤꯕꯤ ꯃꯥꯅ ꯁꯥꯎꯈꯤꯕꯒꯤ ꯊꯃꯣꯏ ꯃꯔꯤ ꯇꯠꯂꯅꯤ ꯈꯟꯅ ꯃꯤꯄꯥꯏꯕꯅꯤ ꯍꯥꯏꯁꯤꯔꯥ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠꯇꯨꯗ ꯂꯥꯏꯖꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯔꯦ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗꯤ ꯏꯅꯧ ꯅꯧꯔꯤꯕ ꯑꯉꯥꯡꯒꯨꯝ ꯃꯤꯒꯤ ꯃꯋꯥ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ ꯈꯪꯗꯕ ꯅꯪꯅ ꯃꯤꯕꯨ ꯑꯣꯠꯄꯁꯤ ꯑꯣꯠꯂꯤꯗꯀꯣ ꯀꯔꯤꯒꯤꯗꯃꯛ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯅꯣ ꯍꯪꯂꯨꯔꯕꯗꯤ ꯃꯁꯥ ꯐꯥꯎꯕ ꯈꯪꯖꯔꯣꯏꯗꯕ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯃꯔꯝ ꯑꯃꯈꯛꯇꯤ ꯄꯤꯔꯤ ꯃꯗꯨꯗꯤ ꯂꯤꯟꯗꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯔꯤꯕꯅꯤ ꯃꯥꯅ ꯁꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯤꯗ ꯂꯤꯟꯗꯥꯕꯨ ꯄꯨꯁꯤꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯑꯗꯨꯒ ꯑꯃꯅ ꯃꯁꯛ ꯈꯪꯗꯕ ꯏꯍꯨꯜ ꯑꯗꯨꯅ ꯊꯃꯣꯏꯗ ꯇꯠꯇꯅ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯔꯤ ꯃꯍꯥꯛꯇꯣ ꯃꯈꯨꯠꯇꯅ ꯂꯩꯕꯣꯛꯀꯦ ꯑꯃꯁꯨ ꯄꯥꯏꯔꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯂꯤꯌꯣꯅ ꯍꯥꯏꯔꯛꯏ ꯑꯇꯤꯌꯥꯗꯅ ꯅꯣꯡꯅ ꯄꯨꯝꯃꯝꯃꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯑꯅꯣꯛ ꯑꯃꯨꯕꯗꯨꯃꯒ ꯅꯨꯡꯁꯤꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯅꯣꯡꯒꯤ ꯃꯄꯩꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯤꯕꯅꯤꯅꯦ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯒꯦꯠꯇꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯤꯌꯣꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯗꯨꯅ ꯉꯥꯡꯍꯧꯔꯅ ꯋꯥꯍꯩꯁꯤꯃ ꯍꯥꯏꯔꯝꯂꯒ ꯃꯥ ꯍꯥꯟꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯁꯤꯟꯈ꯭ꯔꯦ ꯂꯤꯌꯣꯁꯨ ꯅꯣꯛꯂꯗꯨꯅ ꯉꯥꯡ ꯇꯨꯡ ꯏꯟꯅꯔꯛꯏ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯕ ꯑꯃꯅ ꯅꯨꯄꯥ ꯊꯣꯛꯂꯛꯄꯒꯤ ꯀ꯭ꯔꯦꯗꯤꯠꯁꯤꯗꯤ ꯀꯅꯥꯗ ꯄꯤꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯅꯤꯗꯨ ꯃꯅꯨꯡ ꯆꯪꯂꯛꯂꯤ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯀꯣꯏꯕꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯩ ꯍꯤꯡꯒꯣꯜ ꯃꯆꯥꯗꯨꯗ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯌꯨꯝ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯠꯄꯨ ꯏꯪꯍꯜꯂꯤ ꯆꯨꯔꯤ ꯇꯥꯐꯝꯒꯤ ꯁꯔꯨꯛ ꯈꯔꯗꯅ ꯄꯔꯦꯡ ꯁꯥꯅ ꯊꯥꯔꯤꯕ ꯃꯅꯥ ꯄꯨꯡꯕ ꯁꯅꯥꯔꯤ ꯂꯩꯔꯥꯡ ꯁꯨꯃꯥꯡ ꯃꯇꯦꯛ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯩꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯍꯧꯔꯤꯕ ꯇꯨꯜꯁꯤ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯃꯅꯥ ꯄꯨꯡꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯕ ꯃꯁꯛꯅꯤ ꯒꯦꯠꯀꯤ ꯅꯥꯀꯟꯗ ꯍꯥꯡꯂꯤꯕ ꯂꯝ ꯃꯆꯥꯗꯨꯗꯅ ꯍꯤꯡꯒꯣꯜ ꯐꯩꯗꯣꯝ 2-3 ꯁꯦꯝꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯒꯤ ꯃꯃꯤꯁꯨ ꯎꯔꯤ ꯃꯩꯔꯥꯕꯅ ꯈꯪꯗ꯭ꯔꯁꯨ ꯂꯤꯌꯣꯅꯗꯤ ꯈꯪꯂꯦ ꯂꯥꯏꯖꯒꯤ ꯌꯨꯝꯕꯥꯜ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯗꯥꯔꯤꯗꯨꯗ ꯆꯥꯎꯕꯤ ꯐꯝꯂꯒ ꯂꯩꯔꯝꯕꯗꯣ ꯎꯔꯛꯏ ꯃꯍꯧꯁꯥꯅ ꯃꯤ ꯎꯕꯗ ꯈꯣꯡꯕ ꯍꯧꯗꯣꯡꯅꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕꯕꯨ ꯑꯃꯨꯛ ꯎꯈꯤꯕꯗꯨꯅꯔꯥ ꯌꯦꯡꯕꯗꯃꯛ ꯌꯦꯡꯂꯝꯂꯒ ꯃꯅꯨꯡꯗ ꯍꯣꯕꯦ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯁꯨꯃꯥꯡ ꯌꯧꯔꯛꯂꯕꯗ ꯄꯥꯈꯪ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠꯁꯨ ꯏꯅꯩ ꯂꯤꯌꯣꯅ ꯅꯪ ꯀꯧ ꯅꯪꯒꯤ ꯊꯕꯛ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯃꯩꯔꯥꯕ ꯇꯞꯅ ꯅꯪ ꯑꯔꯥꯡꯐꯝ ꯅꯠꯇ꯭ꯔꯣ ꯀꯩꯒꯨꯝꯕ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯦꯅꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯂꯥꯛꯄꯗ ꯅꯪꯅ ꯕꯤꯆꯥꯔ ꯇꯧꯅꯤ ꯍꯥꯏꯗꯅ ꯅꯁꯥꯃꯛꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯁꯛꯇꯥꯁꯤꯒ ꯃꯥꯅꯒ ꯆꯥꯎꯁꯤꯜꯂꯛꯏ ꯈꯨꯅꯤꯡꯁꯤꯅ ꯍꯦꯛ ꯁꯨꯖꯤꯜꯂꯛꯑꯅꯤ ꯉꯥꯡꯅ ꯂꯤꯌꯣꯗꯣ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯥꯏꯖꯥ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯅꯤꯗꯣ ꯑꯃꯨꯛ ꯌꯦꯡꯅꯩ ꯀꯅꯥꯝ ꯂꯩꯇ ꯆꯠꯂꯛꯇꯣꯏꯁꯤꯕꯣ ꯃꯩꯔꯥꯕꯅ ꯑꯃꯨꯛ ꯀꯧꯕꯗ ꯇꯥꯒꯗ꯭ꯔꯣ ꯍꯟꯖꯤꯟ ꯀꯧ ꯅꯪ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯅꯋꯥ ꯂꯧꯗꯦ ꯂꯤꯌꯣ ꯃꯩꯔꯥꯕꯗ ꯀꯤꯟꯅ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯂꯒ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯀꯧꯒꯦ ꯇꯧꯕꯒ ꯊꯕꯥꯗꯣ ꯊꯣꯡꯗ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯇꯞꯅ ꯊꯣꯔꯛꯏ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯊꯕꯥ ꯊꯣꯔꯛꯄ ꯎꯕꯗ ꯃꯩꯔꯥꯕꯗꯣ ꯃꯤꯍꯨꯜꯒ ꯍꯥꯏꯐꯦꯠ ꯆꯣꯡꯈꯠꯂꯛꯏ ꯑꯗꯨꯕꯨ ꯂꯤꯌꯣꯗꯤ ꯅꯣꯡꯃꯤ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯂꯥꯏꯖꯒꯤ ꯃꯔꯨꯞꯁꯤꯡꯅꯦ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯒꯦ ꯇꯧꯕꯅꯤ ꯂꯥꯏꯖꯕꯨ ꯂꯩꯇꯕ꯭ꯔꯣ ꯏꯃꯥ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯍꯩꯃꯥ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯦ ꯂꯥꯎ ꯍꯦꯛꯇ ꯀꯥꯈꯠꯂꯛꯎ ꯏꯆꯥꯁꯤꯗꯤ
ꯑꯗꯣ ꯏꯕꯦꯝꯃꯗꯤ ꯂꯩꯇꯦꯅꯦ ꯊꯕꯛ ꯆꯠꯈꯤ ꯂꯤꯌꯣ ꯃꯩꯔꯥꯕꯗꯣ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯤꯆꯤꯒ ꯊꯛ ꯊꯛ ꯈꯠꯆꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯃꯥꯡꯒꯣꯜꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯈ꯭ꯔꯦ ꯃꯥ ꯎꯅꯗ꯭ꯔꯁꯨ ꯏꯃꯥ ꯎꯅꯔꯤꯁꯤꯅ ꯄꯦꯜꯂꯦꯗ ꯑꯔꯨꯕ ꯋꯥꯔꯤ ꯂꯩꯇꯦ ꯏꯃꯥ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯕꯅꯤ ꯉꯥꯡꯅ ꯉꯥꯡꯅ ꯂꯤꯌꯣꯗꯤ ꯂꯤꯒꯤ ꯆꯧꯀ꯭ꯔꯤ ꯑꯃ ꯊꯥꯔꯤꯗꯨꯗ ꯐꯝꯊꯈ꯭ꯔꯦ ꯊꯕꯥꯁꯨ ꯇꯞꯅ ꯃꯥꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯊꯩ ꯊꯕꯥꯅ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯃꯤꯡꯅ ꯂꯤꯌꯣ ꯀꯧꯖꯩ ꯏꯃꯥ ꯂꯩꯐꯝꯕꯨꯗꯤ ꯁꯤꯕꯥꯃꯣ ꯂꯩꯀꯥꯏꯗꯩꯅꯤ ꯊꯕꯥ ꯇꯞꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯃꯔꯨꯞꯁꯦ ꯏꯆꯥ ꯃꯣꯅꯥ ꯈꯛꯇꯔꯥ ꯍꯥꯏꯕꯕꯨ ꯅꯈꯣꯏꯁꯨ ꯂꯩꯔꯤꯗꯅ ꯂꯤꯌꯣ ꯅꯣꯛꯂꯒ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯈꯛ ꯅꯠꯇꯦ ꯃꯤ ꯌꯥꯝ ꯂꯩꯗ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥ ꯅꯣꯛꯆꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕꯅꯤꯗꯣ ꯃꯃꯥ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅꯗꯨ ꯃꯥꯒꯤ ꯄꯣꯠꯂꯨꯝ ꯑꯣꯏꯔꯦ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯂꯩꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯗꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯈ꯭ꯔꯕꯅꯤ ꯃꯃꯥ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯃꯥꯅ ꯃꯤꯒꯤ ꯃꯤꯆꯩ ꯇꯥꯔꯤꯕꯁꯦ ꯃꯁꯤꯡ ꯌꯥꯝꯃꯛꯂꯦꯅꯦ ꯊꯕꯥ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯆꯞ ꯂꯦꯞꯄꯤ ꯂꯤꯌꯣꯗꯤ ꯉꯔꯥꯡꯒꯤ ꯋꯥ ꯄꯜꯂꯛꯄꯗꯨꯗ ꯃꯩꯔꯥꯕꯕꯨ ꯃꯃꯤꯠꯇꯨꯅ ꯐꯩꯖ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕꯗꯤ ꯆꯪꯁꯤꯜꯂꯒ ꯐꯝꯕꯁꯨ ꯉꯝꯗ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩ ꯊꯕꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯋꯥꯈꯜꯗꯨ ꯏꯔꯨꯝ ꯂꯨꯝꯊꯕꯒꯨꯝꯁꯨ ꯇꯧꯏ ꯊꯃꯣꯏꯗꯁꯨ ꯁꯛꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯇꯞꯅ ꯇꯞꯅ ꯃꯌꯣꯜ ꯆꯣꯡꯈꯠꯂꯛꯄꯒꯨꯝ ꯇꯧꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯂꯒ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯤꯌꯣꯗꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯃꯩꯔꯥꯕꯗ ꯌꯦꯡꯍꯧꯔꯤ ꯊꯕꯥꯁꯨ ꯑꯗꯨꯃꯉꯥꯏ ꯃꯃꯤꯠ ꯎꯖꯗ꯭ꯔꯕꯁꯨ ꯁꯍꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯕ ꯉꯝꯂꯕꯅꯤ ꯂꯤꯌꯣ ꯃꯊꯟꯇ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯗꯨꯛ ꯍꯦꯟꯅ ꯐꯠꯇꯅꯗꯤ ꯈꯜꯂꯨꯗꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯊꯕꯥꯁꯨ ꯑꯣꯏꯕ ꯌꯥꯕ ꯀꯌా ꯈꯟꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯩꯔꯥꯕꯁꯨ ꯂꯥꯏꯖꯒꯤ ꯀꯥ ꯍꯥꯟꯅ ꯊꯤꯔꯛꯏ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯌꯥꯏ ꯀꯥ ꯂꯩꯔꯤ ꯅꯥꯀꯟ ꯑꯅꯤꯗꯁꯨ ꯀꯥ ꯑꯃꯃꯝ ꯂꯩꯔꯤ ꯑꯗꯨꯒ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇꯅ ꯆꯥꯛꯈꯨꯝ ꯂꯩꯔꯤꯕꯅꯤ ꯊꯕꯥꯁꯤ ꯃꯃꯤꯠ ꯎꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯨꯁꯤ ꯇꯧꯔꯒ ꯆꯪꯉꯛꯄꯁꯨ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯉꯥꯎꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯕꯅꯤ ꯃꯌꯥꯏ ꯀꯥꯗꯨꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯦꯞꯂꯝꯂꯒ ꯑꯣꯏ ꯊꯪꯕ ꯀꯥꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯀꯥꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯂꯥꯏꯖꯒꯤꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯁꯥꯏ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯂꯩ ꯆꯕꯨꯜ ꯑꯗꯣ ꯐꯠ ꯊꯝꯃꯤ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯑꯃꯨꯛꯁꯨ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯊꯣꯛꯈꯤꯒꯦ ꯇꯧꯔꯛꯏ ꯚꯥꯞ ꯑꯣꯏꯗꯅ ꯐꯃꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯕꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯁꯥꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯂꯩꯁꯤꯜꯂꯛꯂꯒ ꯃꯃꯤꯠꯇꯨꯅ ꯐꯃꯨꯡ ꯃꯆꯤꯗ ꯊꯨꯞꯇꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯖꯦꯀꯦꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡꯒꯤ ꯃꯅꯥꯛꯇꯨꯗ ꯂꯦꯞꯂꯔꯤ ꯖꯦꯀꯦꯠꯇꯨ ꯄꯥꯏꯈꯠꯇꯨꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯒ ꯂꯩ ꯈꯔ ꯃꯣꯠꯈꯤꯕꯗꯣ ꯁꯤꯠ ꯅꯥꯜꯂꯝꯂꯦ ꯃꯈꯨꯠꯅ ꯄꯥꯏꯖꯕ ꯈꯛꯇꯅꯤ ꯄꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗꯦ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯇꯞꯅ ꯊꯝꯈ꯭ꯔꯒ ꯃꯃꯥꯏꯗꯣ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯄꯤꯛꯈ꯭ꯔꯕ ꯀꯥꯗꯨꯗ ꯊꯝꯂꯤꯕ ꯄꯣꯠꯁꯤꯡꯗꯣ ꯃꯩꯔꯥꯕ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯔꯤꯕ ꯔꯦꯛ ꯃꯆꯥꯗꯨꯗ ꯃꯃꯤꯡ ꯂꯩꯔꯕ ꯅꯣꯕꯦꯜ ꯈꯔꯁꯨ ꯌꯥꯎꯔꯤ ꯃꯩꯔꯥꯕ ꯏꯉꯛꯉꯛꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ ꯃꯃꯤꯡ ꯂꯩꯕ ꯅꯣꯕꯦꯜ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯅꯣꯕꯦꯜꯗ ꯊꯋꯥꯏ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯕꯅ ꯉꯛꯂꯤꯕꯅꯤ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯐꯦꯚꯔꯥꯏꯠ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯅꯣꯕꯦꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯃꯤꯡꯅ ꯑꯍꯥꯟꯕ ꯎꯕ ꯅꯣꯕꯦꯜ ꯑꯃ ꯂꯧꯗꯨꯅ ꯐꯥꯛꯂꯒ ꯌꯦꯡꯂꯤ The wind it doth blow hard and the cold rain down doth rain and cold is the grave wherein my love is lain ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯃꯩꯔꯥꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯐꯦꯚꯔꯦꯠ ꯐꯥꯎꯗꯤ ꯃꯥꯟꯅꯔꯤꯅꯦ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛ ꯈꯨꯝꯖꯤꯟꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯈ꯭ꯔꯦ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯔꯦꯛꯇꯨꯒꯤ ꯃꯈꯥ ꯑꯣꯏꯔꯞꯅ ꯕꯣꯛꯁ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ ꯃꯄꯣꯠꯀꯨꯝꯅ ꯇꯥꯞ ꯍꯦꯛꯇ ꯂꯧꯈꯠꯇꯨꯅ ꯍꯥꯡꯂꯒꯁꯨ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ ꯕꯣꯛꯁꯇꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯣ ꯄꯩꯁꯥ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯄꯩꯁꯥꯁꯤꯡꯗꯣ 500 ꯆꯠꯄꯤꯗꯒꯤ ꯍꯧꯔꯒ ꯑꯆꯣꯏꯕ ꯂꯨꯄꯥ 5 ꯐꯥꯎ ꯌꯥꯎꯔꯤ ꯄꯩꯁꯥꯗꯣ ꯕꯦꯒ ꯑꯃꯗ ꯍꯥꯞꯇꯅ ꯑꯗꯨꯝꯅ ꯊꯝꯂꯤꯕꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯈꯔꯗꯤ ꯉꯛꯏ ꯕꯣꯛꯁꯇꯨ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯒ
ꯃꯈꯨꯝꯗꯨꯗ ꯊꯥꯔꯤꯕ ꯃꯌꯦꯛꯁꯤꯡꯗꯨ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯎꯕꯗ ꯃꯩꯔꯥꯕꯒꯤ ꯊꯃꯣꯏꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯃꯅ ꯈꯪꯇꯤꯟ ꯊꯤꯟꯖꯤꯜꯂꯛꯄꯒꯨꯝ ꯆꯩꯅꯥ ꯐꯥꯎꯈ꯭ꯔꯦ꯫ ꯁꯥꯡꯇꯛ ꯇꯧꯕ ꯑꯉꯧꯕ ꯕꯣꯛꯁꯇꯨꯒꯤ ꯃꯊꯛꯇ ꯑꯃꯨꯕ ꯃꯌꯦꯛꯅ ꯏꯔꯤ, ꯏꯃꯥ ꯂꯥꯌꯦꯡꯅꯕ ꯄꯩꯁꯥ꯫ ꯁꯦꯠꯅꯤꯡꯕꯇ ꯁꯦꯠ, ꯆꯥꯅꯤꯡꯕꯇ ꯆꯥ꯫ ꯃꯈꯨꯠꯇ ꯀ꯭ꯔꯣꯔ ꯀ꯭ꯔꯣꯔ ꯄꯥꯏꯗꯨꯅ ꯄꯩꯁꯥ ꯂꯣꯏꯁꯤꯟꯐꯝ ꯊꯤꯔꯤꯕ ꯃꯍꯥꯛꯅꯤ꯫ ꯐꯖꯕ, ꯅꯨꯡꯉꯥꯏꯕ ꯈꯛꯇ ꯎꯕ ꯑꯣꯏꯕꯅ ꯀꯅꯥ ꯑꯃꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯨ ꯈꯪꯂꯨꯗꯦ꯫ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯗꯨꯅ ꯃꯥꯟꯅꯕ ꯃꯁꯦꯟ ꯆꯥꯛꯇꯥꯃꯤꯟꯅꯈꯤꯕ ꯑꯣꯏꯕꯅ ꯆꯦꯡꯀꯨꯞ ꯆꯥꯕ ꯆꯦꯛꯂꯥꯁꯤꯡꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯨꯗꯦ꯫ ꯌꯦꯡꯅ ꯊꯃꯣꯏꯗꯣ ꯂꯨꯝꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯀꯅꯥ ꯑꯃꯒꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯗ꯭ꯔꯤꯕ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯦ꯫ ꯃꯈꯥ ꯇꯥꯕ ꯌꯦꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯨꯝꯗꯣ ꯊꯨꯅꯃꯛ ꯈꯨꯝꯖꯤꯜꯂꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯂꯝꯗꯨꯅ ꯃꯥꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯔꯛꯏ꯫ ꯃꯩꯔꯥꯕꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯥ ꯊꯣꯛꯈꯤꯕꯗꯣ ꯊꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯂꯤꯌꯣꯗꯨ ꯉꯛꯉꯛꯅ ꯌꯦꯡꯂꯝꯂꯒ ꯊꯕꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯃꯥ, ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯇꯣꯏꯅ ꯂꯥꯛꯑꯗꯧꯅꯤ꯫ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯕꯤꯒꯅꯨꯀꯣ, ꯅꯆꯥ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯗꯨ ꯏꯃꯥ, ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯊꯕꯛ ꯑꯃ ꯂꯩꯔꯤ, ꯅꯆꯥꯁꯤꯡ ꯆꯠꯆꯔꯨꯈꯤꯒꯦꯀꯣ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯝꯂꯒ ꯊꯕꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯊꯕꯥꯁꯨ ꯃꯆꯤꯟꯗꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯔꯤ ꯃꯇꯧꯅꯣꯅꯦ? ꯁꯣꯝꯗ ꯃꯩꯔꯥꯕ ꯀꯅꯥꯗꯅꯣ ꯐꯣꯟ ꯇꯧꯔꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯇꯧꯔꯤꯕ ꯐꯣꯟꯗꯣ ꯄꯥꯛ ꯍꯦꯛ ꯄꯥꯏꯔꯛꯇꯦ, ꯑꯔꯣꯏꯕ ꯔꯤꯡꯗꯨꯗ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯩꯔꯥꯕ ꯇꯥ ꯐꯣꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯧꯏ, ꯀꯀꯥ, ꯑꯩꯅꯤ ꯃꯩꯔꯥꯕꯅꯤ꯫ ꯀꯔꯤ ꯂꯩꯔꯦ ꯁꯅꯥ? ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯃꯤꯠ ꯗꯣꯅꯔ ꯑꯝꯇ ꯀꯀꯥꯅ ꯊꯤꯕꯤꯗ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯆꯪꯕ ꯄꯩꯁꯥ ꯀꯌꯥꯅꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯛꯀꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯐꯣꯟꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯆꯦꯔꯛꯏ, ꯍꯩ ꯇꯥꯒꯅꯨꯅꯦ ꯑꯉꯥꯎꯕ ꯅꯪꯕꯣ, ꯃꯤꯠ ꯗꯣꯅꯔꯕꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯐꯪꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯈꯣ, ꯑꯩ ꯀꯅꯥꯗꯅꯣ ꯈꯔ ꯇꯥꯟꯅꯔꯛꯈꯤꯒꯦ꯫ ꯉꯁꯤ ꯍꯌꯦꯡꯃꯛꯀꯤꯁꯤꯗꯤ ꯎꯄꯥꯏ ꯂꯩꯒꯗꯕ ꯃꯥꯟꯗꯦꯅꯦ ꯅꯪꯕꯣ꯫ ꯑꯩ ꯑꯊꯨꯕꯁꯤꯗ ꯄꯥꯝꯃꯤ꯫ ꯐꯣꯟꯗꯒꯤ ꯅꯨꯄꯥꯗꯣ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯄꯤ꯫ ꯃꯩꯔꯥꯕꯒꯤ ꯊꯨꯖꯤꯜꯂꯛꯄ ꯋꯥꯍꯩꯗꯨꯗ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯕꯒꯤ ꯃꯇꯧꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯇꯞꯂꯝꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯁꯤ꯫ ꯑꯗꯣ ꯉꯁꯤ ꯍꯌꯦꯡꯁꯤꯗꯤ ꯑꯩ ꯍꯣꯏ ꯍꯥꯏꯕ ꯉꯝꯃꯣꯏꯕꯣ꯫ ꯑꯗꯨꯕꯨ ꯌꯥꯅꯤ, ꯑꯩꯅ ꯌꯥꯒꯅꯤ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯌꯥꯅꯤ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯅꯪꯅ ꯑꯁꯨꯛ ꯊꯋꯥꯏ ꯌꯥꯎꯔꯤꯕꯁꯤꯕꯣ ꯀꯅꯥꯒꯤꯅꯣ ꯏꯕꯨꯡꯉꯣ? ꯋꯥꯍꯪꯗꯨꯒ ꯂꯣꯏꯅꯅ ꯃꯩꯔꯥꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯋꯥꯍꯪꯗꯨꯗ ꯃꯥꯕꯨ ꯂꯦꯞꯍꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯃꯤꯁꯛꯇꯨꯒꯤ ꯆꯍꯨꯝꯗꯨꯗ ꯂꯦꯞꯈꯤꯕ ꯑꯣꯏꯔꯝꯂꯦ꯫ ꯂꯤꯌꯣꯁꯨ ꯇꯨꯡꯗ ꯇꯥ ꯏꯅꯔꯛꯄꯗꯣ ꯂꯥꯏꯖ ꯂꯦꯞꯂꯝꯕ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯃꯩꯔꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯣꯏꯔꯝꯕꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯍꯜꯂꯦ꯫ ꯅꯨꯄꯥꯗꯨꯗꯤ ꯑꯍꯦꯟꯕ ꯃꯇꯧ ꯎꯠꯇ ꯂꯥꯏꯖꯗ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩ꯫ ꯇꯅꯧꯕꯤ ꯃꯥꯏꯊꯣꯡꯗꯣ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯤ꯫ ꯉꯥꯡꯁꯤꯜꯂꯛꯂꯤꯕ ꯈꯖꯥꯏꯗꯨꯅ ꯇꯥꯛꯂꯤꯕꯗꯣ ꯋꯥꯔꯦ ꯍꯥꯏꯕꯅꯤ꯫ ꯊꯕꯛ ꯃꯐꯝ 3-4ꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯗ ꯇꯅꯧꯕꯤ ꯍꯛꯆꯥꯡꯗꯣ ꯏꯁꯣꯟ ꯁꯣꯟꯊꯅ ꯎꯔꯦ꯫ ꯃꯩꯔꯥꯕꯗꯤ ꯂꯥꯏꯖꯕꯨ ꯎꯕꯗ ꯊꯃꯣꯏꯗ ꯍꯦꯟꯅ ꯁꯣꯟꯊꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯆꯣꯛꯊꯔꯕ ꯃꯥꯏꯊꯣꯡꯗꯣ ꯎꯕꯗ ꯄꯨꯛꯅꯤꯡꯗꯣ ꯇꯅꯤꯛ ꯂꯥꯎꯔꯛꯏ꯫ ꯃꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯁꯤꯒꯦ? ꯃꯤꯅꯨꯡꯁꯤꯅꯤ ꯍꯥꯏꯁꯤꯔꯥ? ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯥꯅ ꯃꯤꯅꯨꯡꯁꯤꯒꯤ ꯄꯨꯔꯣꯜ ꯈꯪꯂꯛꯂꯤꯕꯁꯤꯅ ꯊꯃꯣꯏ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯇꯣꯛꯈꯤꯒꯗ꯭ꯔꯥ? ꯉꯥꯏꯍꯥꯛꯇꯤ ꯃꯤꯠꯆꯥꯅꯩ ꯑꯅꯤꯗꯣ, ꯑꯗꯨꯕꯨ ꯃꯤꯠꯌꯦꯡ ꯑꯅꯤꯒꯤ ꯃꯔꯝ ꯇꯣꯉꯥꯜꯂꯤ꯫ ꯂꯥꯏꯖꯒꯤ ꯃꯤꯠꯌꯦꯡꯗꯤ ꯋꯥꯔꯧꯕ, ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ ꯄꯨꯝꯅꯃꯛꯀꯤ ꯃꯃꯤ ꯇꯥꯔꯤ꯫ ꯃꯩꯔꯥꯕꯒꯤ ꯃꯤꯠꯌꯦꯡꯅ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯂꯥꯏꯖꯒꯤ ꯃꯤꯠꯌꯦꯡꯗꯣ ꯈꯨꯗꯛꯇ ꯊꯩꯈ꯭ꯔꯦ꯫ ꯂꯤꯌꯣ ꯂꯦꯞꯂꯝꯃꯤꯕꯗꯨꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯃꯥꯅ ꯆꯪꯈꯤꯕꯗꯣ ꯅꯨꯄꯥ ꯑꯅꯤꯃꯛ ꯃꯃꯤꯠꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯖꯗ ꯌꯦꯡꯂꯝꯕ ꯃꯃꯤꯠꯇꯣ ꯃꯩꯔꯥꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯂꯤꯌꯣ ꯉꯁꯤꯒꯤ ꯃꯩꯔꯥꯕꯒꯤ ꯃꯇꯧꯁꯤꯗ ꯋꯥ ꯉꯥꯡꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯑꯍꯣꯡꯕ ꯂꯥꯛꯄꯒꯤ ꯃꯃꯤꯁꯤꯗ ꯊꯃꯣꯏꯗꯗꯤ ꯅꯣꯛꯂꯤ꯫ ꯂꯥꯏꯖꯒꯤ ꯃꯥꯏꯀꯩ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕꯁꯨ ꯃꯐꯝꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯌꯣꯁꯨ ꯅꯣꯛꯃꯤ ꯃꯀꯣꯠ ꯍꯣꯠꯂꯒ ꯃꯩꯔꯥꯕꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯒꯦꯠꯇꯨꯗꯒꯤ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫
ꯃꯩꯔꯥꯕ ꯐꯣꯟꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯇꯠꯈꯤꯗꯨꯅ ꯂꯩꯔꯝꯂꯦ ꯋꯥꯔꯤꯗꯨ ꯇꯞꯅ ꯁꯥꯔꯒꯦ ꯈꯟꯅ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯅꯤꯗꯣ ꯋꯥ ꯉꯥꯡꯅꯗꯦ ꯃꯩꯔꯥꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯂꯤꯌꯣꯅ ꯇꯨꯡꯗ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯈꯥꯝꯂꯝꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨ ꯌꯧꯔꯛꯀꯗꯧꯔꯦ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯂꯥꯏꯖꯗꯣ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ ꯃꯈꯨꯠꯇ ꯉꯁꯥꯏ ꯃꯩꯔꯥꯕꯅ ꯊꯝꯂꯝꯕ ꯂꯩ ꯕꯣꯀꯦꯠ ꯑꯗꯨꯁꯨ ꯄꯥꯏꯔꯤ ꯈꯣꯟꯖꯦꯜꯗꯨꯗ ꯅꯨꯄꯥ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯂꯛꯏ ꯂꯥꯏꯖꯅ ꯌꯥꯡꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯃꯥꯒꯤ ꯃꯅꯥꯛ ꯂꯥꯛꯂꯕꯣꯏ ꯅꯤꯡꯗꯨꯅ ꯈꯣꯡꯊꯥꯡꯗꯣ ꯂꯦꯞꯇꯛ ꯇꯧꯏ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯐꯥꯎ ꯈꯣꯡꯊꯥꯡꯗꯣ ꯂꯦꯞꯈꯤꯗ꯭ꯔꯦ ꯃꯃꯤꯠꯇꯨꯅ ꯃꯩꯔꯥꯕꯕꯨ ꯄꯩꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯈꯣꯡꯊꯥꯡꯗꯣ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯥꯏꯖꯗ ꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯂꯥꯏꯖꯗꯣ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯅꯛꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯕꯣꯀꯦ ꯑꯗꯣ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯅꯤꯃꯛ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯍꯨꯟꯗꯣꯛꯈ꯭ꯔꯕ ꯂꯩꯗꯨꯗ ꯐꯩꯔꯞ ꯌꯦꯡꯂꯝꯂꯒ ꯃꯈꯨꯠ ꯑꯅꯤꯗꯣ ꯈꯨꯕꯒꯨꯝ ꯐꯠꯄ ꯅꯥꯟꯊꯣꯛꯂꯒ ꯄ꯭ꯔꯞ ꯍꯜꯂꯛꯂꯦ ꯃꯥꯕꯨ ꯉꯛꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯃꯤꯠꯆꯤꯅꯐꯥꯎ ꯌꯦꯡꯕꯤꯔꯝꯗ ꯒꯦꯠꯇꯨ ꯍꯥꯡꯂꯒ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯃꯅꯨꯡ ꯍꯦꯛ ꯌꯧꯈꯤꯕꯒ ꯒꯦꯠ ꯂꯣꯟꯁꯤꯟꯕꯒꯤ ꯃꯈꯣꯜꯗꯣ ꯑꯉꯛꯄꯅꯤ ꯃꯪꯂꯝꯕꯅꯤꯗꯣ ꯒ꯭ꯌꯥꯟ ꯁꯠ ꯂꯥꯛꯏ